Hojiki matamsida Apple gi iPhone bu pamdaba natragana painingdaba mi thoidongna leramgani haiba thajde egi wakaldi. Masigi video sidi iPhone bu pamjaba ichilnaw singi yamna exciting news ama oigani. iPhone gi history da hanboina Indian company amana iPhone bu manufacture tougadouri sagadori. Loinana masi hek tawragadi iPhone India da hongna 40,000 dagi fautana phanglaba yai. iPhone production in India. Apple may start manufacturing iPhone in India. Apple is going to start making its latest iPhones in India. September 9, 2022 da Bloomberg na report ama release tauki. Maduda iPhone manufacturer company ahumgi manungda ama oriba Wistron galoina na India gi khwaidigi chawba top conglomerate company Tata ga khusamna duna India da iPhone manufacture tawbagi deal crack tawgadori. Deal asi hack finance oibaga Tata India gi ahanba iPhone saba company amasu oigadori. Loinana finally masigi news asigi numit kunnigi matungda Apple Incorporation nasu officially announced tawkre iPhone 14 India da manufacture tawgani haina. Adubu matang sida chamamnaba madi Apple na haikre India da iPhone manufacture tawranena adubu masimadi haidri madudi kanana sagadori habsidi. Masina mayamdasu question ke ama lerambayai masi Tata gi karamba deal no loinana masina India gi market ta iPhone gi price magi mamal si kari ahong malakadori ba haiban chingba ke ama loinana iPhone gi manufacturing process si kamai tawbuzano India da magi price si asuk yam tangi sina karigi haibna chingba mayam do video asidagi punna khamina si ahanbada iPhone si mataw kramna manufacture tawi haibudu yengsi. Firstly Apple gi tongan ba device kudimak iPhone oibai iPad MacBook any makoi si California da leiba Apple Incorporation masamangna design tawi masida sabadi nate subnagi design taw khaktani asumna California dagi asigumba design sing asi world gi tongan ba country sing da leiba 200 and mobile part expert haidi supplier sing da thai sumna asigumba expert sing asina phone gi component kudima camera dagi horaga battery fawba makoi gi expertise amadi Apple gi demand gi matung ina makoi gi lebak sing da manufacture tawi saba hawi madugi matung da sablo raba component sing adubu finally assembly destination amada thai maduda final product adubu develop tawi pankhali adu mayamna kalamba yai aina haikibada Apple na magi design asi walgi mafam chani da thai hai adubu ayamba iPhone singsi made in China tharsina kari haina well masigi maramsidi Apple gi asigumba component mayam asi world gi oina company ahum khaktana assemble tawi pankhali makoi sing adudi Pegatron Foxconn amadi Wistron ni hariba company ahum asi Taiwanese company singni haibadi lebak asi China na makoi gi ne na claim tawriba lamni maramsina Apple na China bu afaba relation maintain tawna ba amadi one China policy bu endorse tawna bagi dama company sing asida Taiwanese plant da manufacture tawba device sing da made in China gi tech hapna ba push tawri adubu haukiba chahi khara asida Apple gi device sing da ahongba changes ama notice tawbiram bi mayam nasu adudi made in China gi mahutta made in India natragana assemble in India gi tech haba iPhone sing hangba yaba wafam se tasengna Apple India da iPhone sarabra haibisini masigi answer asi partially chummi haidi khara sar haibtare 2017 da Tamil Nadu da Foxconn na India da ahanba oina iPhone gi manufacturing unit setup tawki masigi tungda thangnaba chahida Wistron amadi Pegatron nasu makoi gi plant sing Bangalore amadi Chennai da setup tawraki adubu masida ngaglebadi asuyamna iPhone factory India da laira sipawda ground reality yenglagadi ngasi pawda India gi major iPhone model sing means Apple gi flagship device sing di assemble tawdri habadi company ahumasi iPhone gi ariba models like iPhone 11 iPhone 12 amadi iPhone 13 khaktabu India da assemble tawri aduga asigumba model sing asidasu pro natragana high level series sing asisu India da assemble tawde mapandagi import tawi situation gi matungina yamna ngaklibasi India da best model sing assemble tawrasi phawda iPhone gi price magi mamal si one of the costliest in the world khwaidigi tangba country sing manungda India so ama oi masi karigino haibasini well masigi marumda maram khara leiri ahanbada hauji koina discuss tawkiba iPhone 11 12 amadi 13 gi best model khaktamak India da sai aduna atai lemhoriba model sing di mapandagi import tawba mathau tai karigumba device amubu import tawba taragadi madugi tax import duty piba mathau tari Apple na 22% gi import duty Indian government ta piba darkar oiri aduna magi price asi wankhalagibani sida sunatana iPhone da 18% gi GST su impose tawi aduna asigumba taxes amadi duty mayam si gi potlum sidi Apple amadi magi user haidi consumer sing da pass on tawi pitharai aduna iPhone gi price asi yamna wankhalagi India da anisuba maramda India da manufacturing plant sing setup tawdagi Apple na Indian market ki 70%
Indian demand di fulfill tawba ngamle loinana India da assemble tawba maramna Apple na Indian manufacturer amadi iPhone da made in India gi tag phangbasu ngamli masina maram oraga Apple na 22% import duty gi tax thiba mathau su tadre loinana India da leiriba Apple gi manufacturing plant kudima asi India government ki production link incentive scheme PLI gi makhada set up tawni basically scheme asigi makhada Apple bu India da sajaba goods products singi damak incremental sales ki 4% dagina 6% phawgi incentive su phangli haibadi double benefit phangli haibani adubu asuk yamba tax exemption phangla sifawda hariba benefit mayam asi consumer da di yawande maram asinani basic iPhone models asi India da assemble tawna masigi price mamal asisu asuki matik adumak wangli dasi in fact exemption phanglaba phawda 2019 da asigumba taxes amadi duty da extra concession demand tawnaba government da Apple na legal battle faw tawki masina takli Apple gi pandamasi makogi profit pu maximize tawba sini anyway masi company kudingmak kisu apam oiribani masina maram oraga India da iPhone gi cost asisu high oiribani India da iPhone gi mamal asi hantan gi hargadi assemble khatawduna masigi price hantarakpa ngamba haibasidi kharaluna tokani aduna India da iPhone mamal hantan gi hargadi mafam sida iPhone gi components sing manufacture tawba saba tangai phadri khudam oina China da yengsi major iPhone components sing makoi gi lebak ta sajai maram asina US amadi China gi iPhone gi price ta lupa lising khara khaktani khenaribasi adubu India amadi Chinese ki rate yengnaragadi 40,000 rupees ki difference lairi masigi logic maram asi yamna lai simple oi madudi karigumba product amagi raw materials adubu sabada changba pot chaising adu mafam aduda damak phangba loinana madugi assemble tawba finished goods chu mafam duda tawragadi masana tana damak product adu comparatively atai mafam dagi hong na phangba taba maram asina Tata amadi Wistron gi deal asi mai paklagadi India da su potentially same benefit phanggadoribani aduna lakadoriba chahi singda iPhone buyer singi oina yamna thuna price hantharakpagi manglan adu mangphaunarakpa yaribani maramdi Bloomberg's ki report ki matungina Tata Electronics iPhone gi body bu sagadori masigi khongthang asina Apple gi component import tasu import duty lororoi loinana making gi cost sabagi mamal su hantanba ngamgadoribani aduna eventually iPhone gi price asu hantharakpagi chance yamna wang lei aduga asigumba deal asina subnagi iPhone buyer sing khatada kanaba phangada banate deal asigi larger implication Indian economy da su kanaba phangani masina economy bu in terms of jobs taxes amadi GDP growth da su boost phanggadoribani hojimu yamna maroi pa wahang amadi deal asigi current status karamba stage da lairi haibasini deal asi hojiki oinadi negotiation table da lairi loinana deal asigi matang da Tata amadi Wistron na officially comment amata thamakpasu laitri Bloomberg ki report asibu refer tawragadi deal asigi oitokpa yaba outcome ahum lairi ahanbada Tata amadi Wistron gi joint venture ama semgatuna anoba manufacturing unit ama set up tawba loinana report ki matungina Tata na asigumba anoba unit ama set up tawduna hanadagi 5 times hena iPhone putokpasu pamni hairi anisuba outcome da Tata Electronics Wistron India gi stakes haidi magi share bu leiduna indirectly process asibu e tawba ama aduga ahum suba outcome dana Tata mathaki option animaku simultaneously matam amatada execute tawba haidi joint venture ga loinana Wistron gi stakes leiduna deal asigi possible outcome oirakpasu yar adubu masi kupna nainaba taragadi Tata gi oina mari suba option amasu leiri madudi Tata Electronics Tamil Nadu da iPhone gi manufacturing unit lanai oina set up tawusu yari haibadi Tata amadi Wistron gi deal asina ahanba natte Tata na iPhone manufacturing unit ta involve tawba pambagi 2020 dagi masigi maike asida tabak pakat pahorki October 2020 da Times of India na news ama cover tawki maduda Tata Electronics Tamil Nadu da iPhone manufacturing plan ama hangdoknaba hotnari haina plan adu set up tawnaba 5,000 crore gi invest su tawki news adu hot news ama su oiki masigi thani gi matung news ama muk publish tawki maduda haiba manufacturing plan aduda invest tawnaba Tata Electronics na $1 billion gi fund su rise tawki adubu news aduda iPhone manufacturing company amatagi maming di expose tawkide pankide asigumba mayamasi munning lagadi Tata kanaga karamba matamda deal finalize tawgani haibasidi predict tawba wagani loinana masimasu confirm tawba wagani madudi exactly karamba company ga amadi karamba location da Tata makoigi manufacturing plan open tawgani haibasisu adubu matang sida simadi aikoina soidrena lawba yare madudi Tata na saba iPhone India da aikoi uba fanglagani haibasidi loinana Tata gi asigumba move asina government gi su $300 billion gi electronics
manufacturer target adusu yobo ngamgadori aduga amarom electronics benefit ka loinana Taiwanese company sing India da settle tawragadi India amadi Taiwan gi bilateral relation dasu hena pagaran bangamgani masina technological transfer dasu yamna chawna mateng oigedori bani adu oiragadi India high tech country ama oibagi lambi dasu khumang choksin bangamgani aduna masi triple benefit ni India gi oina hojik deal asi matang da adongi kari mod leiba Tata amadi Wistron gi deal asina iPhone gi price hantan bangamgadori bra natraga ngamoidra haibna chingma mayam adu comment ta thambiramo aduga video asina adomda karigumba anoba kharada oirasu khangjinba natragana kanaba pina khanbiragadi channel amadi page asibu like follow amadi subscribe tawiduna support tawbiramo punangu Tasi Khangsi gi maikadagi kai khutchari